Kharam Vaiphei Khulda ZUF ka Kuki UGsinga Akanba Maongda Nongmei Kapnakhre Jelyangrong gi lamda popi thajilakpa Kuki len demand tauba yaroi Kangpokpi district ki manung sanba Kharam Vaiphei village ta ngasi ayuk pung 8 ka minute ni furom tarakpada Jelyangrong United Front ZUF Tiger Force ki kader singa Kuki UGsinga kader singa pungkhai ama hena Akanba Maongda Nongmei Kapnakhre Nongmei kapna bagi thogdok aduda makhoi masa na claim tawjaba natana sokapan gi paudi taba phangdre paw asina makhata na hai Kuki UGsinga Khunda ba Kharam Vaiphei area da popi pambi thariba sing mangan takanaba ZUF ki kader sing mafam aduda changsilakhe mafam aduda hana dagi hongna leiba Kuki UGsinga amana mabu unarakpadagi Nongmei kapna bagi thogdok adu thokhe Nongmei khakta natana bom pokhai bagi makhol kaya marum sutana khe thogdok adu thokraba matungda Jelyangrong United Front ZUF ke Ministry of Information and Publicity na thadorokpa sherolama na hai lupa sige Jelyangrong Tiger Force ZTF na Kuki khulai paibasingi mathakta operation chathavada ngasi ayuk pung 8 ka minute ni futawada Kangpokpi district ki manungsa na laiba Kharam Vaiphei da nakalani Akanba Maongda khut thokna khe thogdok adu da Kuki khulai paiba ani ahum phibam thina sokhan khe adubu ZTF ki maikai da de asok apan namata yaukhi de haire Cherola sina hai Kuki UGsinga Jelyangrong inpuigi lamda separate administration demand tawbaga loinana popi pambi tharakpa amasung German Road Tiger Road na chingba semjilakpagi mayokta ZUF na akanaba operation chathagibane suspension of operation sugi framework makhada unauthorized kem kayaso Jelyangrong inpuigi lamda sajilakpa thengnakhe Kuki furup ki miyoisingna taliba demand da ZUF na athingba pibagi wafam leite adum oinamak inpuigi lamda Kuki len semnaba Thaurang lakhotpa yaroi isagi lam lanthum amade miyam ngak senavagi-damak ZUF na achetpa phirep laure ayaba yaudana lam khopsilakpa sing khudakta masagi pochai puraga hankhigadaani haina cherola sina makhata na phongdorokle amaromda Kuki Chief Union kangchupna thokiba cherola magi matungin Kharam Vaiphei village ta ngasi bom amasung nongmei na singba kapsinduna attack torokpa adubu yamna kanna yaningdaba phongdokhre marak asida Manipur Police amasung Central Security Force ngi apunba khutpu amana Kangpokpi district ke Moljoy Tusam Baisai Nafai amasung masigi chingsang parengsingda sakhangdaba singna ekar 52 da tharamba popi pambi yanthatuna mangankhre popi pambi mangan baduda Kangpok sang taret urea bag taraga mathoi amasung napi hidak bag kulhumdoi thum bag taraga mari amasung sprayer pamna chingba polam kaya marum sumai thadoktuna mangankhre haire Venezuela dagi thau puthorokpa Russia gi jahaz US na fakhre Venezuela dagi thau puthorokpa Russia gi jahaz ama Atlantic Ocean da United States na fakhre US na Venezuela gi mathakta thamba thingbagi saruk ama oina Russia gi jahaz adu fakhibani haina official amana agency da phongdokhe Russia gi firal thetpa jahaz ama United States na fawa handak na hanba nei social media platform X da thagalakpa warol ama da US military gi European kamana haikhe US ki athingba thugai bagi damak Trump administration na Russia gi jahaz adu phajin khibane Venezuela dagi thau puthorokpa yaroi haina thamkhiba thingbadu malyam gi mafam pumnamakta sanaba haure haina US ke Defense Secretary ge Pete Hegseth na phongdokhe Donald Trump na Venezuela da amukasu attack sathagani haina phongdokhre Venezuela gi acting president na cooperation pidravade amuka hana military operation sathagani haina US President Donald Trump na phongdokhre NBC da piba interview amada makok thongba US official amana haikhe madude Venezuela gi acting president Delcy Rodriguez yauna mari lainaba singna US ki thabak thawram singda mapung phana cooperation pirakani haibagi thajaba lai zairak asida mafam laukthokraba Venezuela gi luchingba Maduro amadi mahaki loinabe Celia Flores na New York ki court mara laiti haikhiwaga loinana makhoibu prisoner of war oina sakhangbina bahaikhe amaromda Donald Trump na semi autonomous oiba Greenland khudum chananaba thaurang lakholapagi matangda NATO na section warol piraduna thaurang asi mai pakhaloi haire